ꯀꯩꯅꯣꯗ ꯁꯨꯝ ꯂꯩꯈꯤꯕꯁꯤꯗꯀꯣ ꯑꯣꯀꯦ ꯐꯖꯅ ꯍꯥꯏꯒꯗ ꯀꯩꯅꯣ ꯑꯅꯤꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯄ꯭ꯔꯣꯇꯦꯛ ꯍꯥꯏꯕ ꯑꯃꯒ ꯄꯨꯠ ꯄ꯭ꯔꯣꯇꯦꯛ ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯂꯩꯌꯦꯕꯀꯣ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁ ꯑꯅꯤ ꯑꯣꯞꯁꯟꯒꯤꯅꯤꯀꯣ ꯍꯥꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁ ꯑꯅꯤꯁꯦ ꯁꯤ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯍꯥꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁ ꯑꯅꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯣꯜ ꯄ꯭ꯔꯣꯇꯦꯛꯁꯨ ꯄꯨꯠ ꯄ꯭ꯔꯣꯇꯦꯛꯁꯨ ꯑꯅꯤꯃꯛꯁꯤ ꯍꯦꯗꯖꯤꯡꯅꯤ ꯍꯦꯗꯖ ꯇꯧꯗꯣꯏꯅꯤ ꯀꯅꯥꯒ ꯇꯧꯃꯤꯟꯅꯗꯣꯏꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯤꯆꯔꯁꯀ ꯐꯤꯆꯔꯁꯇ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠ ꯂꯧꯕꯁꯤ ꯈꯤꯇꯪ ꯋꯥꯏ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯌꯦꯡꯉꯀꯥꯟꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯐꯟꯁꯦ ꯌꯦꯡꯀꯥꯟꯗ ꯐꯤꯆꯔꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠ ꯂꯧꯕꯁꯤ ꯈꯔ ꯋꯥꯏꯕ ꯍꯣꯏ ꯃꯦꯟ ꯑꯣꯏꯅ ꯐꯟꯗꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤꯀꯣ ꯑꯗꯣ ꯑꯇꯩ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯑꯗꯣ ꯁꯤ ꯑꯦꯁ ꯕꯤ ꯑꯥꯏꯁꯦ ꯑꯩ ꯑꯇꯩꯁꯤꯡ ꯂꯣꯏ ꯃꯨꯊꯠꯀꯦ ꯑꯩꯒꯤ ꯏꯁꯀ꯭ꯔꯤꯟ ꯁꯤꯌꯥꯔ ꯇꯧꯔꯕ ꯇꯧꯗ꯭ꯔꯤꯕ꯭ꯔꯣ ꯗꯁꯥꯅꯤ ꯅꯣꯏꯁꯨ ꯏꯁꯀ꯭ꯔꯤꯟ ꯂꯥꯛꯇꯔꯤꯒ ꯍꯥꯏꯔꯛꯇꯦ ꯑꯣꯀꯦ ꯌꯥꯔꯦ ꯑꯦꯁ ꯕꯤ ꯑꯥꯏꯁꯤ ꯌꯦꯡꯁꯤꯕꯀꯣ ꯑꯦꯁ ꯕꯤ ꯑꯥꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯁꯁꯦ 479 ꯅꯠꯇ꯭ꯔꯥ ꯑꯩꯅ ꯑꯦꯁ ꯕꯤ ꯑꯥꯏꯗ ꯐꯤꯆꯔ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯦꯁ ꯕꯤ ꯑꯥꯏ ꯐꯤꯆꯔ ꯏꯔꯅꯤ ꯅꯠꯇ꯭ꯔꯥ ꯑꯦꯁ ꯕꯤ ꯑꯥꯏ ꯐꯤꯆꯔꯁꯤ ꯖꯨꯂꯥꯏꯒꯤ ꯂꯧꯔꯦ ꯅꯠꯇ꯭ꯔꯒ ꯑꯥꯒꯁꯀꯤ ꯂꯧꯔꯦ ꯈꯔ ꯖꯨꯂꯥꯏꯒꯤ ꯂꯧꯔꯁꯤ ꯖꯨꯂꯥꯏ ꯐꯤꯆꯔꯁꯦ ꯑꯩꯅ ꯂꯧꯕ ꯃꯇꯝꯗ ꯃꯥꯔꯀꯦꯠꯁꯦ ꯃꯊꯛꯂꯣꯝꯗ ꯍꯥꯏꯗꯤ ꯍꯦꯗꯖꯤꯡꯒꯤꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯣ ꯀꯩꯅꯣ ꯑꯞ ꯑꯦꯟ ꯗꯥꯎꯟꯁꯦ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯅꯦꯕ ꯃꯥꯔꯀꯦꯠꯀꯤ ꯇ꯭ꯔꯦꯟꯁꯦꯀꯣ ꯇ꯭ꯔꯦꯟꯁꯦ ꯃꯊꯛꯂꯣꯝꯗ ꯂꯥꯛꯇꯣꯔꯦ ꯈꯜꯂꯁꯤ ꯑꯗꯨꯅ ꯑꯩ ꯕꯥꯏ ꯇꯧꯔꯦ ꯈꯜꯂꯁꯤ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯦꯃꯥꯎꯟꯁꯦ ꯀꯌꯥꯅꯣ ꯌꯦꯡꯁꯤ 2,58,784 ꯑꯩꯁꯤ ꯄꯦ ꯇꯧꯔꯀꯥꯟꯗ ꯁꯤꯒꯤ ꯍꯦꯗꯖꯤꯡ ꯋꯥꯟ ꯂꯣꯠꯁꯦ ꯍꯦꯗꯖꯤꯡꯁꯦ ꯂꯧꯕ ꯀꯩꯅꯣ ꯍꯦꯗꯖꯤꯡ ꯀꯩꯅꯣꯁꯦ ꯍꯦꯗꯖꯤꯡ ꯍꯥꯏꯁꯦꯀꯣ ꯐꯤꯆꯔꯁꯦ ꯂꯧꯗꯣꯏꯅꯤ ꯑꯦꯁ ꯕꯤ ꯑꯥꯏꯗ ꯌꯥꯏꯀꯣ ओके ऑर्डर लाके बास्केट लाक्सी न्यू बास्केट सिद्ध PROTECT protect head सारे को SBI फीचर SBINFUT फीचर जुलाई से लौरसी बाय तौरे वन लॉट को यानी मैम हजे इसी पीदब अमाउंट से क्या नो 2,58,784 पीदीनी अगर हेजिंग तब फीचर हेजिंग तौगे है SBI की फीचर जुलाई की बाय तौरगे SBI फीचर जुलाई की सेल तब यारोब चप मानब अखोई कनोमदने से चप मानब स्टॉक नत्रग चप मानब अखोई ऑप्शन की स्ट्राइक प्राइस बाय सेल तब यादे नत्रा बाय सेल तौसीलदी अनीदू पुल्लकांद बाय सेल 1 ट्रेड होग्रनी ट्रेड एग्जिट तौग्रनी अदुइतादि SBI जुलाई फीचर ट्रेड तौनिंगे इंश्योरेंस हापनिंगे हाइदि हेज तौनिंगे हेजिंग तौनिंगे कमाइन तौदिनो क्वेश्चन से सिनेबा लाइसेको अदुना अखोने जेंगतुसी SBI फीचर्स जेंगसी कनो अप ट्रेंड द जेंगबने मार्केट से अप ट्रेंड द जेंगबने अदुदि कइगो मार्केट ने डाउन ट्रेंड लागदे कइदोबो डाउन ट्रेंड लागदे कइमते उपाय लेत्रे अदुम पैसा दो मांगदिने नत्रा अदु मांगदना अखोने कइ तौबो यागे खांदे SBIN को सिगी हजि हजि लैरिबा मागी कनोसे 470 नत्रा SBIN 470 PE जुलाई की से सी बाय तौसिनबा बाय ngakani ko anima yo aduga sigi बाय तौरिबा PE से सिने मथक थंगनबियो सगी लाख अनि हेना संगम फंडो हजिक 63 दा हंदगरेबा जिंग से अनि सिने कैदौदिनो आकांदा खोगी मार्केट ता माना पामिसे कैनो अइना पामिसे SBI सिना हाइगेलागदी को SBI सिना हाइगेलागदी अइगी फीचर से दैसे प्रॉफिट फंगदिनि कइगोमे SBI सिना हाइदरगदी अइ लॉस होइदिनि नत्रा तो हाइदरको मतम सिदा इन SBI की पुट अमा बाय तौसिनबा पुट अमा बाय तौसिलगदी सिना हाइगेलागा सिना हाइदरको को अखोना हेजिंग तौसे कैनो अमना काबा अमना कुंबनि को काबा कुंबनि सिदा कोना ngасai in stock sida sangaga ngасai hedge tawge harigadi ko feature de hedge tawge harigadi feature ani trade taw kan hedge taw yade ko feature amaga option amaga tawgadamni ko me hoji ko lawriba trade sigi profit and loss sing si ko loss su jamangani profit su jamamba yai ko sara khum jing thoksi yai ko
ꯀꯩꯒꯤꯅꯣ ꯅꯦꯠ ꯇꯠꯇꯕꯤꯁꯦ ꯑꯩ ꯁꯥꯎꯟ ꯂꯥꯛꯄ꯭ꯔꯣ ꯃꯌꯥꯝ ꯑꯣꯀꯦ ꯑꯁ ꯌꯥꯝ ꯊꯤꯅ ꯇꯞꯈ꯭ꯔꯦ ꯏꯌꯥꯔꯇꯦꯜ ꯁꯝꯃꯤꯅꯤ ꯀꯩꯒꯤꯅꯣ ꯁꯨꯝ ꯈꯔ ꯇꯞꯄꯤꯁꯤꯕꯣ ꯑꯣꯀꯦ ꯃꯥꯁꯨ ꯑꯗꯨꯝ ꯎꯪꯖꯔꯁꯅꯨ ꯎꯪꯕ ꯂꯣꯏꯀꯥꯟ ꯌꯦꯡꯉꯁꯤꯀꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯀꯣ ꯃꯥꯔꯀꯦꯠꯁꯦ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯅꯪꯒꯤ ꯄ꯭ꯔꯣꯐꯤꯠꯇꯤ ꯑꯟꯂꯤꯃꯤꯇꯦꯠ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯂꯣꯁꯇꯨꯅ 27,300 ꯑꯣꯏꯕ ꯀꯌꯥ ꯏꯟꯚꯦꯁ ꯇꯧꯕꯗꯅꯣ 60,000 ꯍꯦꯟꯅ ꯏꯟꯚꯦꯁ ꯇꯧꯕꯗ ꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯐꯤꯆꯔꯁꯇꯁꯨ ꯇ꯭ꯔꯦꯗ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯅꯦꯕ ꯕ꯭ꯔꯦꯛ ꯏꯚꯟ ꯑꯦꯠ ꯑꯦꯛꯁꯄꯤꯌꯔꯤ ꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯅꯪꯅ ꯀꯩꯒꯨꯝꯕ ꯐꯤꯆꯔꯁꯇ ꯇ꯭ꯔꯦꯗ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯀꯣ ꯅꯦꯀꯦꯠ ꯇꯧꯒꯦ ꯍꯥꯏꯗꯤ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯦꯗꯖꯤꯡ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯐꯤꯆꯔꯁꯦ ꯅꯪꯅ ꯕꯥꯏ ꯇꯧꯔꯒꯗꯤ ꯄꯨꯠ ꯑꯃ ꯂꯩꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯁꯦ SBIN ꯐꯤꯆꯔꯁꯦ ꯅꯪꯅ ꯁꯦꯜ ꯇꯧꯔꯦ ꯈꯜꯂꯁꯦꯕ ꯐꯤꯆꯔꯁꯦ ꯅꯪꯅ ꯁꯦꯜ ꯑꯃ ꯁꯦꯜ ꯇꯧꯔꯤꯕꯀꯣ ꯑꯗꯣ ꯁꯦꯜ ꯇꯧꯔꯒꯗꯤ ꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯟꯗꯣꯏꯁꯦ ꯀꯩꯅꯣ ꯑꯣꯏꯔꯔꯣꯏꯀꯣ ꯄꯨꯠ ꯑꯣꯏꯔꯔꯣꯏ ꯑꯩꯅ ꯐꯤꯆꯔ ꯁꯦꯜ ꯇꯧꯕ ꯍꯥꯏꯗꯤ ꯑꯩ ꯃꯥꯔꯀꯦꯠꯇ ꯀꯗꯣꯝꯗ ꯌꯦꯡꯉꯩꯅꯣ ꯗꯥꯎꯟꯂꯣꯝꯗ ꯌꯦꯡꯉꯩꯅꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯊꯛꯂꯣꯝꯗ ꯀꯥꯈ꯭ꯔꯒꯗꯤ ꯑꯩꯒꯤ SBI ꯀꯣ 470 ꯁꯤꯗ CE ꯑꯃ ꯑꯩ ꯕꯥꯏ ꯇꯧꯁꯤꯟꯁꯦꯕ ꯃꯥꯒꯤ ꯑꯦꯛꯁꯄꯤꯌꯔꯤ ꯀꯩꯅꯣꯁꯦ ꯁꯦꯝ ꯃꯟꯊꯀꯤ ꯑꯣꯏꯒꯗꯕꯅꯤꯀꯣ ꯍꯥꯏꯗꯤ ꯐꯤꯆꯔꯁꯤꯁꯨ ꯑꯗꯨꯒ ꯀꯩꯅꯣꯒꯤꯁꯨ ꯑꯣꯞꯁꯟꯒꯤꯁꯨ ꯑꯅꯤꯃꯛꯁꯤꯒꯤ ꯃꯥꯒꯤ ꯑꯦꯛꯁꯄꯤꯌꯔꯤꯁꯦ ꯆꯞ ꯃꯥꯟꯅꯕ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯀꯣꯟꯇ꯭ꯔꯦꯛ ꯄꯦꯔꯦꯠ ꯑꯣꯏꯒꯗꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯣꯜ ꯄ꯭ꯔꯣꯇꯦꯛ ꯍꯥꯏꯅ ꯄꯨꯠ ꯄ꯭ꯔꯣꯇꯦꯛꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯝ ꯂꯥꯏꯕꯅꯤ ꯃꯥꯏ ꯃꯃꯤꯡꯁꯦ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯉꯥꯎꯕꯒꯤ ꯋꯥꯔꯤ ꯈꯛꯇꯅꯤꯀꯣ ꯀꯣꯜ ꯄ꯭ꯔꯣꯇꯦꯛ ꯅꯠꯇ꯭ꯔꯒ ꯄꯨꯠ ꯄ꯭ꯔꯣꯇꯦꯛ ꯀꯣꯜ ꯄ꯭ꯔꯣꯇꯦꯛ ꯍꯥꯏꯔꯒꯅ ꯀꯣꯜꯁꯤꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯍꯦꯖꯤꯡꯗꯣ ꯄ꯭ꯔꯣꯇꯦꯛ ꯇꯧꯔ ꯊꯝꯕꯅꯤ ꯀꯣ ꯍꯦꯖꯤꯡꯁꯦ ꯀꯅꯥ ꯀꯅꯥ ꯇꯧꯗꯣꯏꯅꯣ ꯐꯤꯆꯔꯁ ꯑꯃꯒ ꯑꯗꯨꯒ ꯀꯩꯅꯣ ꯑꯃꯒ ꯑꯣꯞꯁꯟꯒꯤ ꯀꯣꯜ ꯑꯃꯒ ꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯏꯁꯇꯣꯛꯇꯅ ꯌꯦꯡꯉꯤꯁꯦꯀꯣ ꯏꯟꯗꯦꯛꯁꯇꯁꯨ ꯑꯃꯨꯛ ꯌꯦꯡꯁꯤ ꯌꯥꯏꯀꯣ ꯏꯟꯗꯦꯛꯁꯇꯁꯨ ꯑꯃꯨꯛ ꯌꯦꯡꯁꯤ ꯁꯤ ꯂꯧꯊꯣꯛꯈ꯭ꯔꯁꯤ ꯁꯤ ꯂꯧꯊꯣꯛꯈ꯭ꯔꯁꯤ ꯏꯟꯗꯦꯛꯁꯇ ꯑꯩꯈꯣꯏ ꯐꯥꯔꯁꯇ ꯀꯔꯤꯕ ꯅꯤꯐꯇꯤ 50ꯗ ꯍꯥꯟꯅ ꯌꯦꯡꯉꯁꯤꯁꯦ ꯅꯤꯐꯇꯤ 50ꯗ ꯅꯤꯐꯇꯤꯒꯤ ꯖꯨꯂꯥꯏ ꯐꯤꯆꯔꯁ ꯁꯤꯗ ꯂꯩꯔꯦꯀꯣ ꯅꯤꯐꯇꯤ ꯖꯨꯂꯥꯏ ꯐꯤꯆꯔꯁꯦ ꯑꯃ ꯕꯥꯏ ꯇꯧꯔꯦꯕ ꯀꯌꯥꯅꯣ ꯂꯥꯛ ꯑꯃꯒ ꯈꯔ ꯍꯦꯜꯂꯦ ꯅꯠꯇ꯭ꯔꯥ 1,1393 ꯌꯥꯏꯀꯣ ꯁꯤ ꯂꯩꯔꯦ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯐꯟꯁꯤꯁꯨ ꯈꯔ ꯆꯥꯎꯔꯦ ꯑꯗꯨꯒ ꯅꯦꯀꯦꯠꯅꯤ ꯆꯠꯇꯣꯏꯁꯦ ꯍꯣꯔꯦꯟ ꯀꯩꯒꯨꯝꯕ ꯑꯞꯇ ꯆꯠꯂꯒꯗꯤ ꯄ꯭ꯔꯣꯐꯤꯠ ꯉꯥꯛꯇꯅꯤ ꯗꯥꯎꯟꯗ ꯆꯠꯂꯒꯗꯤ ꯂꯣꯁ ꯉꯥꯛꯇꯅꯤ ꯀꯣ ꯑꯗꯣ ꯑꯩ ꯁꯤ ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯅꯤꯐꯇꯤꯗ ꯕꯥꯏ ꯇꯧꯕ ꯍꯥꯏꯁꯦ ꯑꯩ ꯕꯥꯌꯔ ꯑꯣꯏꯅ ꯆꯪꯉꯛꯏꯅꯤ ꯑꯞ ꯇ꯭ꯔꯦꯟꯅꯦꯕ ꯌꯦꯡꯉꯛꯏꯁꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯗ ꯑꯩ ꯅꯤꯐꯇꯤꯗ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯑꯩꯅ ꯁꯤꯗ ꯑꯩ ꯍꯦꯖꯤꯡ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯦꯝ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯑꯩꯅ ꯍꯦꯖꯤꯡ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩ ꯅꯤꯐꯇꯤꯗ ꯑꯃ ꯕꯥꯏ ꯇꯧꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯍꯥꯞꯆꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏꯒꯦꯕ ꯍꯧꯖꯤꯛ ꯄ꯭ꯔꯦꯝ ꯁꯥꯎꯟ ꯂꯥꯛꯄ꯭ꯔꯣ ꯃꯗꯟ ꯌꯥꯎꯔꯤꯕ꯭ꯔꯣ ꯅꯤꯐꯇꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯐꯤꯆꯔ ꯑꯃ ꯕꯥꯏ ꯇꯧꯔꯦꯕꯀꯣ ꯑꯩꯅ ꯍꯦꯖꯤꯡ ꯇꯧꯅꯤꯡꯉꯦꯕ ꯑꯗꯨꯗꯤ ꯑꯩꯁꯦ ꯄꯤ ꯑꯃ ꯕꯥꯏ ꯇꯧꯅꯤ ꯅꯠꯇ꯭ꯔꯥ ꯄꯤꯁꯦ ꯀꯔꯝꯕ ꯄꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯀꯥꯟꯗ ꯅꯤꯐꯇꯤꯒꯤ ꯀꯣ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯀꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥꯅꯣ 15,900 ꯅꯤꯀꯣ ꯍꯥꯏꯗꯤ 16,000 ꯍꯥꯏꯅ ꯂꯧꯔꯒꯦ ꯅꯤꯐꯇꯤ 16,000ꯁꯦ ꯖꯨꯂꯥꯏꯒꯤ ꯄꯤ ꯑꯃꯁꯤꯗ ꯕꯥꯏ ꯇꯧꯔꯒ ꯍꯥꯞꯆꯤꯟꯒꯗꯧꯕ ꯖꯨꯂꯥꯏꯒꯤ ꯈꯟꯗꯣꯏꯅꯤꯀꯣ ꯖꯨꯂꯥꯏ ꯑꯦꯛꯁꯄꯤꯌꯔꯤꯒꯤ ꯄꯤ ꯑꯃ ꯑꯩꯈꯣꯏ ꯕꯥꯏ ꯇꯧꯔꯒ ꯍꯥꯞꯆꯤꯜꯂꯅꯤ ꯁꯤꯅ ꯃꯊꯛ ꯊꯪꯍꯟꯕꯤꯔꯣ ꯅꯪꯒꯤ ꯔꯤꯀ꯭ꯋꯥꯌꯔ ꯃꯥर्जिꯟꯁꯨ 38 ꯑꯣꯏꯔꯅꯤ ꯐꯥꯏꯅꯦꯜ ꯃꯥर्जिꯟꯁꯨ 35 ꯑꯣꯏ 35 ꯑꯣꯏ ꯅꯠꯇ꯭ꯔꯥ 35,000ꯗ ꯅꯪ ꯐꯤꯆꯔꯁ ꯑꯃ ꯇ꯭ꯔꯦꯗ ꯇꯧꯕ ꯉꯝꯗꯣꯏꯅꯦꯕ ꯌꯥꯏꯀꯣ ꯁꯤꯗ ꯃꯥꯡꯕ ꯃꯥꯒꯤ ꯂꯣꯁ ꯑꯣꯏꯕꯒꯤ ꯆꯥꯡ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯐꯤꯠꯇꯤ ꯀꯣ ꯃꯦꯛꯁꯤꯃꯝ ꯄ꯭ꯔꯣꯐꯤꯠ ꯆꯠꯈꯤꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯅꯪꯅ ꯁꯤꯗ PEꯗ ꯕꯥꯏ ꯇꯧꯔꯤꯁꯦ ꯑꯗꯩ ꯃꯥꯔꯀꯦꯠꯁꯦ ꯁꯨꯝ ꯀꯥꯔꯒꯁꯨ 15,000 ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯪ ꯂꯣꯁ ꯑꯣꯏꯔꯔꯣꯏꯕ ꯀꯣ ꯑꯗꯨꯒ 15,000ꯁꯦ ꯂꯣꯏꯅ ꯂꯣꯁ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯄ꯭ꯔꯣꯐꯤꯠ ꯉꯥꯛꯇꯪ ꯆꯠꯈ꯭ꯔꯅꯦꯕ ꯌꯥꯏꯀꯣ ꯅꯦꯠꯀꯤ ꯁ꯭ꯄꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤ
question hangning ba le su zum hangbiro ko 15,933 माने maximum loss over याई से अति मतुंग दे unlimited profit ने okay so ina koina asagi fisher ga pull ga su koni hedging se to yai ka sin ina nifty gi uptrend de yeng bani ko do nifty se ina downtrend de yeng ga su kanu se sa mane ko nifty se downtrend de yeng ga dai ke do ne nifty se gi se 15,900 hai se july gi cem buy to rani ra aduga next mo nifty sigi nifty fisher july gi fisher mai sell tawdan ka sini 26,000 dai si trade over ya dine ai maximum loss kya hoy dino maximum loss 6,340 se gi maximum loss hoy ga jengsi maximum loss maximum loss yam pick na pd 6,000 bi jo dire ko 2,995 se maximum loss ne the maximum profit unlimited ne hai to market se down the sa libe ma khagi ma gi profit ngak ta ne ba loi ko mem yari ko kamai tawge lai ba man bro lu ba man bro si bai ai wa khan de lai yan khale kemta yaw dam ni si unlimited se kamai no unlimited se gadi market se hojik se 16,000 da lai de khala si ko aine lawri be expiry date se kada dani expiry se aine lawri be expiry se july tha se mai ne pull off ko sida su ai 7 ta pe la ke ko 7 la ke day 1 da la si aduga drawing di move tawai nungai gi der phone okay sida dem sarak pa me jing chi ko ai ha ke so jaga sida price kya no la lai se 16,000 ha si 16,000 da ina 16,000 da amai buy tawre khala se aduga 16,000 da ama buy tawre kadi buy taino fisher da buy tawre khala se aduga 16,000 da put ama buy tawre kagina download da la de hene ko adu aina fisher da buy tawgi bese buy tawre sangsin ba matung dagi nongan ba dagi haigal e khala se ko candle se machine thire ke 1 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 21 22 23 23 saibok low 26 sibok ka ko de man ka re se 1700 17,300 saibok ka khale thamada man ka khale se 16,000 da gi na 17 pura ide 1,000 gi point se move sal le khale se adu di ai gi profit to yamidana ai de unlimited ai di kadai dano la moin unlimited si ne se kai dano kan de ai move to mathak ma chat pada 100 points move to gi bajai 1 month ki manung da kon 200 sakhi bajai 300 sakhi bajai 400 sakhi bajai even 2,000 move phau sakhi bajai hai bitu ne man unlimited nice unlimited singa sagi nang gi sida price ki move to ko 6 makham no kuma boda 16,000 oram badagi haidaraga 15,000 jobo matam da ai gi profit si makhai lai ko adai de amuk sidagi sum hakko mi ba makhai ai gi profit si hengalak tuine ba unlimited harga ekta mayam phangdu din nate ko unlimited oi ha nangi market ki move to gi matung ina nangi profit to plus la ko da nangi expiry date ga naksilak pa dum pam kan da lapuk ki ba yai ko ado kai gum nang na hojik se market ki lai ba phibam sida so hojik lai ba market ki phibam sida nang khale mase haigalak ba hore ko mase soi da na 18,000 si jawra ni khala si hojik kya no
16,000 ని khallasi 18,000 jawdure khallasi ko adudi 18,000 jawdure ina sida aigi expiry kano singse 3 months kida lawradi July intra aga September kida lawraga thammagadi ko NIFTY Nifty ko future September ki lawre okay mathakta karak paida aduga Nifty ko 15,900 te lower sim ko P ama buy tabri sigi trade se pura 3 months matam leidi ngom da ko September ko ni oh sisa oh hoi sin hapsin bese choi gare adum September ni khala si ko just ta ko gi ko adraga muthala ge padan lower 15,900 se lower se September ge September ko eko si condition si da khoisle oji lakti se kaino gadi ko future ne aina lawi se 3 months ki ni tha ahum sida ma kadai bog yo bo ya ge haibu ni hojik lai se 16,000 da market se lai re khallasi ko within 3 months da market na hagala gadi 18,000 jogi ya even 19,000 su jogi ma su yai ko ko aduna mana sai market se hagal ibu makhagi magi profit ne becha kidis ado sida 18,000 jobu matam da 95,000 muki profit se lai ko aduga mathang hagal lakpagi matung ina dum phangane yorobro na aw sakra oh iskunda haira me loina yenga kya hai oh horen jum da la yenga su are thara ke dum hoi hoi untuk मैम ज्ञान तारीको अनि से वरी से तुम नुंगाई बने आइना फ्यूचर दैना लौसन लगा थम्मा कांदा ngसागी पूरा 3 months की सांग से थम्मा को ngमगदी मार्केट से नंग अपट्रेंड सुम सकदौरी खलगा सिबाव जरोक तुरी नत्रगा 19,000 गा जरोक तुरी गाने खलगदी को कोना हेड्स तौरगा थमजिन बयाई पुट प्रोटेक्टर हेको हजिक अदुगी कंडीशन सु लाप याबगी चांस सु लईने मार्केट से दि मागी ताबम थोको तावरे अमुका खलक बहौरीब को अदु येंगसे हेको क्वेश्चन लईने ब्रो मैम ओके क्वेश्चन सु लईने जब माले को अदु स्वाइदे लोइसिलसी असी को ꯍꯥꯏꯗꯤ ꯍꯌꯦꯡꯅ ꯑꯇꯣꯞꯄ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁ ꯑꯃ ꯇꯥꯒꯦ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁ ꯑꯅꯤ ꯑꯍꯨꯝ ꯈꯛꯇ ꯉꯥꯏꯔꯦꯀꯣ ꯇꯥꯛꯇꯣꯏꯁꯦ ꯑꯅꯤꯗ ꯉꯥꯏꯔꯦ ꯕꯇꯔꯐ꯭ꯂꯥꯏꯒ ꯀꯩꯅꯣꯒ ꯔꯦꯁꯤꯌꯣꯒ ꯍꯦꯖꯤꯡꯒꯤ ꯕꯇꯔꯐ꯭ꯂꯥꯏꯒ ꯑꯗꯨꯒ ꯔꯦꯁꯤꯌꯣꯒ ꯑꯅꯤꯗꯨꯗ ꯉꯥꯏꯔꯦ ꯑꯅꯤꯗꯨ ꯀꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯅꯠꯇ꯭ꯔꯒ ꯍꯨꯝꯅꯤꯃꯨꯛ ꯍꯥꯏꯔꯣ ꯑꯗꯨꯗ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯅꯤ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯦꯀꯥꯎꯟꯗ ꯍꯥꯏꯗꯤ ꯐꯟ ꯌꯥꯎꯕꯁꯤꯡꯒꯤ ꯌꯦꯡꯃꯤꯟꯅꯔꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯃꯨꯛ ꯇꯧꯃꯤꯟꯅꯁꯤ ꯌꯥꯏꯀꯣ